Matamga chunaba tolo phangdabagi awaba mayoknaringai talak asida VDF personnel sing district lana posting pinaba cabinet na lawkiba warep adu yaningdi haina All Manipur VDF Welfare Association ki President Laisram Debana Fongdoraklei. Ramasigi matangda ngasi Manipur Press Club da pangthokpa pawki mifam amada wafam asi fongdokladuna Debana hai VDF personnel singda matik chaba tolo pirabadi apiba posting mafam da chatke. Hauziki matamda VDF personnel singna phangliba tolop asina imung puba angangi mahi machine tamhainaba khonabada awaba kaya mayong naribane. Thada lupa lising taragi tolo phangliba VDF personnel singna Juribam district ta posting chatpa matamda journey ki shell kaithokhraba matung sabagi shell fawba ponaroi nakalamaromda hauzi irang asina maram oiraga red zone singda mathau tawriba VDF personnel sing duty ki pungpham yengdana adumak thabak tawribane masida sunatana atopa posting kayada VDF personnel taragi manungda Manipur police ki personnel ama ani yawhanduna ayamba thabak tawram VDF personnel singna pangthoklibane masi pumna magyenglaga VDF personnel singna phangliba thagi tolop ase matamga chanana pifam thoi maramaduna chaliba tha asigi manungda lengakna VDF singge tolop ase soidana hengatpiyo natrabadi VDF personnel sing khongjang changsilagani haina mahakna maka taki Jadi tawriba ako gi hujik kano da sat VDF taragi manung da police ma yaw bane aduna thabak na koi VDF sing adum torga aduga ko gi pi bi tolop sena sarkar sena pi bi tolop sena ko yam na ko gi imun manung pu ngam da bai tare sidi ko gi chahi maga ko tha agang kuchen to bugi natraga ko gi agang gi kuchen thi bo no ta ba sisina ko di yam awabu wa bai tare aduna hataki laiba July 30 boxida sarkarna akoigi matik sab khusuman matam jinga sana ba khusuman je bibi dragadi akoi on manipur da leiba VDF sing taga yang kaisina amat oina akoigi chem saraga leirabani kai khongjangam changchan na aduna yaragadi akoigi state government na akoigi matam ga sana ba aibati akoigi police amadi commando yarbi phangi ba jiga sapmanana tang 38 boki tang kai boki 30 boki manung order thokpi dragadi akoi akan khongjang changchan